ngasi phongkiba tongan tongan manipuri sifong singa masum thokiba thawdo wathok singdagi maruoibi I pauk singkhonga saraga manipur top channel gi maikedi gi myamna thamjage ahanbada thabak sukibagi bill pide haiduna Karnataka minister gi mathakta allegation Touruba Contractor Sina Phangle Karnataka gi BJP government ki rural development minister Isbarapana bill pithoknaba commission PU haide haina phongdok lubigi tamchina ot naide haina phongdok luba government ki project singa thabak suba contractor Sina Phangle senior police officer amana phongdok kibida Sina Phanglaba contractor adugi mamingna Santos Patil kawi ngasi lepa ko numit ki ayukta Udupi gi Sanbabi hotel Sina Phangbani thawdo adu mak suicide oiramgani haibigi thajba lairi Patilna numit kharani gi mamangna phongdokram kibida hawkiba sei kya government ki project ayamba mahakna thabak suduna lakhibani adu maki pithoktana lairiba bill sing adu pithoknaba commission PU haide haina phongdoklubagi rural development minister KS Iswarapana tamthina otnairi haina phongdokram kibalai amaromna ngasi ayu Karnataka gi minister Basabaras Bomaina contract asi numit kharani gi mamangdigi thiba khangdana leire haina Bengaluru da phongdoki contract asi gi matangna ma karimata khangde haidi Patil masamak hinglingi matamda Hindu Bahini right wing group ki national secretary ni haina phongdoksei mana government ki project sing shu ki begi matam sangna bill phangdana leira ki begi matangna handakta prime minister Narendra Modi masum union home minister for rural development Giri Rasta City iduna ma ki bill sing adu pithoknaba commission PU haide haina phongdok lobagi Karnataka gi rural development minister Iswarapa hamasuma ki loina basingna tamthina otnaire haina khangalamki adubo minister Iswarapa nadi Patil hairiba miyaisi masakhangde hairi Patilna central government ikiba city adu ma amasum atopa contractor taruka loina English singaniga kunga mathoigi me thada Belagari district ki Hindala gram panchayat road ki thabak project sukhi amasum adubo hauju phawba madugi sanpam amata pithokri maduna maram oiraga ma khamtheng awapa mayoknare ma ke apun bill singa du pithoknabagi dama government official singa bill gi apun sanpam sada nifu commission oina PU haire bill asi pithoktabana ma yamna ware project adu gi dama thadakiba sanpam singa du mingondagi puru kya su yauri sanpam adu interest haplaga PU haina pressure tore bill gi payment singa du pithokta tarabadi ma ki option amata leite haina March taraga mathu union minister da city tharambalai adubi state adugi rural development minister na thabak sukibagi knowledge leite haina phongdokpaga loinana maku commission pidrabadi bill iroi haire haina phongdokramba matung ikan kanadana singninga oipa mongda Sina Phangbani haire haina pausina makhatana su phongdorakli Makasa tarakpoina to papamara Ukraine gi Mariupol chemical kulai sijinaki haina singnari verify tawdriba pawama da Russia na Ukraine gi kha thangba hithangpham city Mariupol khudum chansinduna thamnaba honabada chemical weapon sing sijinaki haibigi paw thizili han Ukraine gi deputy defense minister Hana Mayerna phongdoki Malyarna telefy tawba warol amada haikibadi official yueba information tungda phongdora kani haki Russia gi defense ministry na di hiramadugi matangna mod amata piyo habi akide Ukrainian president Volodymyr Zelensky na phonglokibada hainariba wafamado phosphorus munition gi theory ogeni Russia na Ukraine chemical kulai sijinaram loi haiba laiti haki Britain amasum United States na phongdokibada makhoi su Russia na Mariupol chemical agency sijinakre habigi pawfangle Britain na phongdokibada leiba aduna mapang singa loinana report singa du verify tawnana bakana honari Russia na mamangna Ukraine chemical kulai sijinai haina mangjununa maral sikhiba lekre adubo makhoigi makedigi evidence amata putokpungam khide mamang thada Kremlin na haikibada US na Russia da adugumba kulai sijinai haibasi makhoigi mathakta hanglakadabu wahangsing kya na thaikina bani haiki Russia na Ukraine satakiba landana miyoi lising kya hatkre million kya na laifam safam khangdana lanjena kre Moscow na Ukraine sathariba makhoigi thawong adu Ukraine gi lanmigi sakti mangta hananaba akhanaba operation ni amadi kodong thiningai oi haina khanba nationalist singbu fajinana thorang amani panki adabu Ukraine amadi nongchup laibak singnadi Russia na ikhang khangudana lan taslakhi bani hairi makasa tharak poina masumloshilak poina to papaw kharana
Amit Shah na Hindi tamnanaba haikrabasu tamdaba yaroi haina directive pirakpa leitri. Sab sabu warip ama lakigani sarda. Union Home Minister Amit Shah na North-East State singda class 1 nagi 10 fawba Hindi compulsory tamgadabani haina phongdokiba leikrabasu sab sa na directive pirakpa leitri. Piraklabasu state ki oina decision ama lakigani haina BJP Manipur Pradesh ki President Sarda Devi na phongdokre. Ngasi Imphal gi Thambal sangne na pangtokpa pawmising unaba mada wafam asi phongdokibani. Mangna makha taradun hai leibak miyam gi thawgal tawgani tholakliba Congress Party na mawong madil tada wongang sangang kya mangang basimak yamna lebtibani. Congress ki spokesperson ni haiba S Samasaran ko miyemana TV channel amagi discussion Union Home Minister Amit Shah gi saksu na singma puthokuna karem kathai na wongang kya ngang ki phisi leibak masa tada wonga mani wongang si BJP na akan mamong na kandem tawit maki wongang sangang adu racism gi sapsaba khudam mani Congress na matam sang racism gi wongang sangang basinani ngasi India ra nong gi Congress si tharap libasi miyam na karamba wongang sangang ngani khangdabagi su Congress mulak libani BJP haibisi ate political party singa manadaba political party amani amaga ikai khumno haiba political party ni mipung khunimak manaba thakta yengwa punamak su ikai khumno vote party amani Congress na ngang libu wongang sangang si BJP na karisu khananingai leiti haina pausna makhatana su phongdorakli atopa paw mana Jharkhand na sai nifugani thu shurabi nupi ama samhuna netpadagi sire Jharkhand gi Ramgarh district manungsana leiba wat ki Dondi village the wall elephant amana netpadagi sai nifugani thu shurabi nupi ama laikana bangamdana laikidre hairi thaudo si nupi aduna maki mamanabi aniga loinana lubuk lamhangda satuna mahua manasing khomjin masapata thokibani makoina unasing adu khomjin ba horakpa matamna khanghaudana wall elephant ama umangi sur adudagi tholaki lamlaki sathiraba samu adu uba nupi sing adu kiduna niki amadi makhoi sen bhauki adubu samu aduna Pinky Devi sai nifuguni thoi kobi nupi adubu maki manatona kotuna faraba matungda laimaida hayatuna thadaki amadi netki makha satharak poina masum lushila poina to papa mana Sri Lanka ra phajinduna thamliba Tamil Nadu gi ngami amamam lupa crore amamam lauraga thadoknaba Sri Lanka gi kona order thokre Sri Lanka gi kona India gi ngami sing phajinduna thamliba du ngami amamam thadokpada lupa crore amamam piram laga thadolaga takiba court ki order du all India ana Dravida Monetra Kazagam AIDMK gi lusingba o Pani Selbamna akan mamong yaning da phungdokre Tamil Nadu gi Rameshwaram digi hanakta nauna Tamil Nadu gi nga phapa miyoi taragani thoi Sri Lanka gi Navy na International Maritime Border Lunch lubugi phajin kibane thasi gi tareta Sri Lanka gi Kelinikosi ko na ta ki order amada nga phaba miyoi singa du lupa crore amamam thiram laga bail thokpa haigani haina order thokibane adugum laba court ki order dubu contempt tawraduna AIDMK gi lusingba sina makhata na phongdokibada Sri Lanka gi khwaidagi wangba court ki sumdaba order aduna India gi lairaba ngami singa satharakle amasum ngami sing aduda piraknaba senpham kharagi awangba risk lauduna nga phanaba hotnajabada Sri Lanka gi ising lanmi sing attack tawduna namduna fabikibani matau sumna ngami singbo asiguma sumdaba phibam amada fajinduna thambibasi aranba wayel ni haina makna suma khata na phongdoki haidi aduga hojikuina di myam pau si matang se lusinjarage amasum pathok sagi beswaki plan ki biyaur si myam nga phigani matam ge bamarui bi pau sing su myam de lepalaitana update pijarake haina channel sigi maikeri gi myam na thamjari and thank you